Ngasi numida wairam phongkiba kanglebaki mairagi pause degi maruoiba pau khara khangasaraga miyamda khudo tamjake Myanmar gi kabo tampakta Manipur gi apunba lalharup singa akan mamongda nomai kapnare tha asigi kunga tare ki anganba ayukta gi hongna Manipur gi Kamjong district ka tainari ba Myanmar gi kabo tampakta Manipur gi lalharup singa apunba larmi singa KNAB ga khutong nabagi thaudok lepa leitre Ngarang numidang pung tarik rom tarakpa matamda Myanmar junta gi maikay degi yai strike chatharakhiba na maram oiraga maikay anida khut thoknaramba ado letraba matung ngasi ayupung ahum rom tarakpa matamdagi maikay animakta ngasi ayupung mapan hemba phawbada khut thoknakhi hauji phawbagi oina khut thoknariba aduda aso apan yawbagi paw phongba ngamdre ngarang khut thoknabagi thawdo aduda Manipur gi apunba lalharuba lup singe maikeda UNLF koireng losingba kangu gilarmi amaga KYKL gilami amaga punna ani laikhidre haide ngarang phawbada chatharaki balanda KNAB gilami kuntraga taruk rom laikhidabaga loinana kuntraga mathoina aso apanang kre haide ngarang numidang khuthongna khiba amade military junta na chatharaki be air strike so KNAB gilami tara rom siramba yai haina panare Sedak sida Myanmar gi ngamkai dala lobasing matam sana khutong narakpa aduna maram oiraga Indian Army yaumna Central Armed Police Force ke personnel kaya ngamkai paring na thomjilakhiba galonana akanba chesin tharang lakhotuna leidi haide makhatara pa pauda popi yan balakpa cycle police amade CRPF ki gari thugai khrei Manipur dagi mayak kaba drug sing maru phangna muthatnaba Manipur lengang na sangsilakliba War on drugs ki khongjang ki saruk ama oina ngasi Kangpopi district ki manungchana leiba Cycle police station na konba lungjang village ki singi saruk singda park sangna mafam adogi khunja singna popi pambi sing thare amade maru loknaba thorang tawre habi akaknaba pau ama phangbadege ngasi mafam aduda Cycle police CRPF amade lenga ka mari leinaba official singchatuna popi pambi sing yanthatuna manghanaba changsilubada Mafam adogi khunja singna security force ki kanggu ado lambida thatuna sanghan khidrai lonina police amadi CRPF na tonglapa gari sing thugai khre haide pawa sinhai popi thariba khunja singna chatharakpa khongjang aduna maram oiduna police amadi CRPF sing adu gari langthoklamlaga chen kiba maramna ahemba force puraga lakani khanbadege khunja singna khulai pajina police amadi CRPF sing lakpa ngaiduna laike Mafam aduda tharamba popi pambi sing kana amatana laktuna yanthapa yaroi haina chap yung leptuna laikhre haide press na phangba pawgi matung inade thodok tofamda akai atoi nangkraba police amade CRPF gari ahum hauji Sapamaina police station yawrakre thodok aduga mari lenina Cycle police station case ama lakhatkre haide atoba pawgi likhul amana ikau amade Sapamaina police station anigi marakta Popi pambi sing thariba lungjang village ki lambi changpham singda hauzik mafam adugi kuki nupi singna security force sing changba yaru haina thatuna leidi haide makha tarapa pauda accident da miyoi ama laikhidrei Thaba district ki khangbok ta laiba IRB ki post mamangda car registration number MN06LA 6313 na thombada miyoi ama laikhidrei haide hariba thaudo asi tha sigi kungamapan ge Numidang pung nipalom taba matamda thokibane thaudo aduda laikhidraba mayo ado khangbok sani laudagi khundrapam ya school kawe masagi chahi yankaiga manga rom sure haide asi bahagsang police na thaudok tofam dagi laukhatlaba matung ngarang Jenims ki medal sangda postmortem tawraba matung imung manungda aroiba mathau manga pangthongnaba khusina khre haide thaudo aduga mari lenina police na case amasu laukhat khre haide Makata rapoina paujel pause digi marueba pau khara khangacharaga miyamda khudo tamjike Tamu Lanpham kansilakli National Unity Government ge level singna Myanmar ge Tamu town koisinduna thamkhre Manipur ngamkhai ga yamna nakna leidiba Myanmar ge Tamu town asibu khudum chanaba honabada National Unity Government NUG ge rebel sing maru oina People's Defense Force PDF Kuki National Army Burma KNAB Kachin Independence Army KIA amadi Ethnic Armed Organization EAO sing na Tamu town asi koisinduna paksana operation chathaba haukhre haina agency gi pausing report tawre report sing adugi matung ina hariba Myanmar da base tawba
rebel group-sing asina Tamu Town-gi kha amasung awang thangbada lairiba lambi-sing thingjinduna Myanmar-gi military junta army-singgi re-improvement-sing thingnaba hotnabaga loinana Tamu Town-gi akoibada military junta-gi sannei Nationalities Army SNA-gi PUSO-gi outpost-singda lepa laitana attack-sing tathari haidei Tamu Town asi junta amasung pro-democracy government animakna yamna maru oiba mafam ama oina lauba maramna Tamu Town asi hanadagi hauna nakal animakna khudum chansinaba hotnaduna lakli maram asida nakal animakta akan mamongda lan soknari aduga lakadoriba numit kharani asida mafam asida soknariba lal asi kansilakpa yari maramde nakal animakka ehemba reinforcement sing mafam asida changsilakpa haukhare haina report asina makha tari lepa laitana pro-democratic rebel-singna junta military-gi mathakta satharakaba attack-singda Myanmar-gi Sangaing amasung Kachin region asi pro-democracy rebel-singna khudum chansinduna thangphibaga loinana Chin amasung Rakhine Arakan region-sing asisu tapna paisilakpa haure haidi masigi mathakta pro-democratic government-na Myanmar-gi maru oiba Mandare city-dasu hauji attack sathaduna lauksinba haukibaga loinana mafam asida mathau toramba junta-gi military training institute-sing Central Myanmar Yangonda hongdokhre haidi pau asina makha taraduna karigumba Tamu Town-da chathariba lal asina kansilaklabade Myanmar-da lairiba Manipur rebel-sing khudong thininga oirakani Manipurom-dasu changsimbada khudong charoi haidi amaramda junta-gi military force-sing reinforcement tawbada khudong chadaba maramna Tamu Town-da lairiba pro-democratic rebel-sing asi air strike chathaban natana makhoigi oiba counter offensive atai leite haiki makha tarakpa pauda TH Sujata bu imagi mairagi president oina khangnaragani imagi maira hanadagi suluchingduna lakliba TH Sujata bu campaigner haina thamlambagi mahutta president imagi maira haina thaudang lauragani aduga RK Sunitana secretary gi thawpuragani imagi maira hairiba lup asi khudakki oina semkiba oirabasu miyamgi damak chen chongjariba asi sahi ani changsilakpaga loinana warep asi advisor amadi maru oiba member sing punna yanaduna laubani hariba president gi oiba thorom thauda sing khudaktagi chatnaba haure amade campaigner amade ko campaigner haiba phamasi lairoi haina miyamda phongdorakli imagi mairagi president TH Sujata na khuyek pidina thadorokpa cherol asida mathaki warep asiga loinana imagi mairana lup ama oina saphongdringaidegi hauduna ngasi phawbada Manipurgi Kachin koyagi mama kayaga loinana haujik tholiba lal asigi achuma maikaida puraktuna amade lanjena lairiba imung kayabu hanegi punsida halaktriba phawba haibagi pandamda ngasi phawba hanba laitena changsinjabane imagi mairana ngasi phawba changsilakpa khongjang kayada micham miyambo awaba pigadaba aso apanangadaba amade ama ata thoktanaba hotnaduna lakle amade imagi mairana aikhoigi sakhanglaba receipt book official receipt book yauduna miyamdagi koina chatuna sel khaiba amade mateng goiba pochang amata nijakhiba leitre matungdasu miyamdagi sel pangkhaida khaibagi thorangsu leite maram aduna ngasi media gi khutangda Manipurgi miyamda thamjare madude karigumba imagi mairagi mingda miyamda sengkai thumkhai amade nongmada changdaba yadraba pochangna chingba khaiba thengnarasu khudakta mobile number 9233660985 ta pau pibirau amade sel hapidana basu haijare imagi mairagi pandamda haurakliba icha singda amade micham miyamda maru oina nongmagi suraga hingjaba leijadaba singbu saugatpa makoiba awaba pidaba amade makoiga punna chapminaba haibasini hainasu Zerol asina phongdorakli